Mamang thagi tarik kunipan lagi kunsra phauba Nevelim Selset Met Gaon Gawagi Manohar Parikar Indoor Stadium da pangthokiba kuntra mathoi suba sub junior amadi senior thangta championship 2025 da Manipur gi sanaroi singna gold nipumapan silver nipan amadi bronze mapan punna overall medal humphutaru phangakhraba sanaroi sing amadi sanaroi singbu takpi tambidiba oza singbu makoi gi lekai gi mioi singna ngasi Beauty Kendra International Airport ta okre senior thangta championship 2025 aduda gold medal fanglakraba sanaroi singi manungda tera sapam directagi nongmaitem tombina fongdorakpada ngasi sanaroi singna mai paktuna lamdam masigi mai puraktuna iramdamda halakpa matamda leibak miyamna harau tayamna opi babu harauba fongdo I haina fongdo pagaloinana thangta hairiba masana si miyamna thoidok hendokna khangnaraba masana amani hainasu fongdoki